Miss PAODAM Meng Tabiriba Sungbu Yumnam Anuradha Debine Konona Kurumzari. Housing Maroiba PAODA Numin Mangani Sataraki Batarani Toisuba Manipur Legislative Assembly Gate Manga Suba Session Asolution Cray. Celeb Group Kunmangada Sanction Letter Yantopake Tarampang Tokray. District level FLN TLM Foundation Literacy and Numeracy Teaching Learning Material Mela DC Office Jandena Pangtokre. Loinana Mars ki tang tara ke matung dagi Maldives Star Indian London Lady Roy Haina Maldives ke President Pangtokre. House Pausan Pizari. Mamang thagi tang kunipan dagi chathara kibatra ni suba Manipur Legislative Assembly gi manga suba session nga solution kray loinana ngasi aroiba numita wahong pohong yauna tonga ba wafam sing khanaraba matung speaker ti ai set bartana assembly mipam matam kaktana ye thoke amaramda numit manga ne chathar kiba mipam pa asida number of sitting manga governor address calling attention nipan obituary reference Star question Kuntra Mapand, Anistar question Nipand, Paperlet Tarahumdoi Business Advisory Committee Report, Presentation Committee Report, Ani short duration discussion, home discussion on matter of public interest, Ama Government Bill produced Tauduna passed over Yona Tonga Wapam Senka, Putoktuna, Kananaki. Morigi SDPO anan hakit bagi thaudoka aduma maungzang nana sem saduna satakeba call bloodeni kawati ekni haina to minister nong thoma bidena phondokre lunena thaudoka asida chanaba Myanmar matang ama yauna myoy mapanda phare foreigner ama yaura panina case as national investigation agency NIA da shinaduna thigapa haukre haikre Wapama Singa Sitarani Toisuba Manipur Legislative Assembly gi Manga Suba Session gi Mangani Shuba Numit gi calling attention gi Kudong Sablautana opposition to MLA Kem Magachandana Pukalapa Wapamda Chief Minister Nongtombam Birena Pondokibane Chief Minister da Makataradana Morigi SDPO Anan Laikidaba Asi Manipur Miam gi Mansabani Laikidaba police officer Asi Masaki Mato Masakangpa official ni SDPO anan laikidaba asi matam matuda morida commando personnel sing junction bada terrorist sing na tatana ete tawrak kibadagi kudong sataba kaya mayona ke loinana morige Assam Rifle campus ta helicopter taba pauba yarak tabadagi More police station ga nangnana laiba mafam amada helipad sankat page loishilakpada SDPO anan laikidabani thawdok adu thokraba matung mara laiba sing phanaba numit aduge ahingda Imphal dage ahenba commando personnel sing junction ke laibak thibadi Jingdan lumdana leramba terrorist singna ambush tawrapada commando personnel khara sopadana tana bulletproof gari sing phawa akai toithoke adubo bulletproof yauna gari mapanta ahing adumaktada moreda yokshin ke makatarak tarakpa oina lengangna henba commando personnel sing helicopter da moreda sanction ke makatana GR paramilitary force junction dana operation satabada Myanmar macha amayauna miyamapan phake adubo phakiba singe manungda BJP ge identity card parangkiba miyoy adu party ga mari lenade more startup force singda kaplakiba nongmai amadi seasonariba khulaising lotpa yaroi case asige gravity important amadi miyamgi sentiment ne yenglaka satharakliba edegado Myanmar macha ama yarambana achumba puthongnaba national investigation agency NIA January ki tang 13 da tisanaba sinakre NIA na su register tawduna February ki tang 9 da gi thigapa hokre SDPO anan lekidaba matung Operation Satabada terrorist na ambush tawrapada CTO amasu laikide aduga personnel ke asopan kibani cabinet mi pamduna mind bomb detect tawbangamba kaswa gari tara lainaba ware blauke
Masigi manungda gari taret yaurakle awat pa omsu tuna yauraklagani loinana henba bulletproof kunta amasu lainaba thorang tawduna police personnel singi morent upgrade tawna bahonare loinana moreda maidai da natana atai atopa purup sing su hanzinduna lehna bahonari haina chief minister na makatana phondokhe India ga yumlon nariba lebak Myanmar aneki marakta chanaduna lakpa free movement tourism 2021 dagi matamge suspend tawtuna lakle FMR mapong phana lauthonaba India lengana thabak paikale haina chief minister nongthoma mirena phondokre wafama singa sitarani suba Manipur legislative assembly ge manga suba session ge mangani chanba namike question ta awada opposition da MLA ke Maga Chandrana FMR ge matang da hanglekiba wahangka ambage pakon piratuna chief minister na haikibani chief minister na mahake pakhumda phongdokibada free moment tourism ge wapamasi India lenga ke makuta leibani handak center na lebak asage international security amadi awang nongpok ke demographic structure kahendanaba India amade Myanmar anigi marakta janarappa free moment tourism lauthongnaba adep laukre External Affairs Minister na Housing FMR ase lauthongnabage thabaga paikhaliba oibana Ministry of Home Affairs na kudaktage suspend tawnaba recommend tawkhrabani haiki MLA Maga Chandana Manipur ga yumlona ribe state ani habadi Nagaland amadi Mizoram ge lengak senge maigedage FMR lauthokpada yaning taba ulakpasige matangda makhatana haikibaga mari lenana chief minister na hai FMR ase kumjali sangani kumathoi COVID ki matamdage hona FMR ase matam ge suspend tawduna lakle handakta tha taruke oina sahi asagi January ke tang 13 ta tha taruk amagaso suspend tawkhraban haike Housing ngamkhai lana sangsilak lebasengka biometric loba amadi makhoibo halan khibage thabak so paikhalle Myanmar ge lona yadaba mawongda ngamkhai lana sangsilak pasenge manungda India ge Aadhaar card paramasu yawi makoi sange marakta Manipur ge hospital da line balakpa ge yauri Aadhaar card paramba sange FIR laukhatuna kamaina India ge Aadhaar card param lebano haibadu suthigale FMR suspend tawkhibadage border area da VSF ke personnel changba hore pulap sil tongna nabage kana honari haiki Mamang sahi ki megi tangka ohumdagi state asida thokliba irange manung channa chahi asimage julage tang tarukta manghibadagi ngasi phawba phangdriba mahiroi phijam hamanjet amade lowang bilin thoingambi case ka mari leinana chenabai mioi manga phare loinana case achige asamba wayala phangnaba sarse thangakre haina chief minister nongthoma birena phongdokre wafama singasi loishin gadaba State Assembly mephamge wahang pahanga mari leinana opposition to MLA kaisam Maga Chandrana hanglakpa wahangi pakumda chief minister na phongdokibani wahang pahange khudong sablautuna MP CC ke president su oidiba MLA Maga Chandrana mahiroi ani asi mangkiba amadi hatkibagi maphamga khanglabra haina house ke khudangda hangki masigi pakhombo oina Chief Minister na independent agency ama oiriba CBI na case asigi matang da kumna tisili housing phobagide mahiroi anike haksang phangba ngamdri adubu CBI na kumna tisin bana marambo oiraga chapchana haidok ngamdri haike amoramda thodok aduda chaneriba mioi manga pharabanina maming matha haibinaba MLA Maga Chandrana harakpada housing ke oinadi tisil libana MLA masada private oina general singke mameng matha pijake haina home department ke thogai supuriba chief minister Birena house ta phondokhe leimakhong ki heavy fuel power plant ke hu chanba thau yurakpage thogdok ado kanagumba kharana kakthalambage Kudam lay haina Pawan Minister T.S. Bisajana Phongdokre. Wapama Singasi Assembly Mipamda calling attention ge Kudong Sablautana opposition to MLA ke Ranjit Amati T.S. location na Lemakong Heavy Power Fuel Plant Yukibake
matangda pukhalakpa wafamda Minister Bisoyana Podokibani. Amaramda Minister Bisoyake Paukum Sogaladuna Homgi Tawai Puriba Chief Minister Nongtombam Birena Sutaudoka Adumak Kanagumba Karana Pataba Wakala Amagim Bakada Satakibani. Tadogadi Matangda FR Ani Lokatuna Kumna Tigali Haina House the Thamke. Calling attention to Pukatkiba opposition to MLA Ranjit Amadi MLA Lokeshona, how Kibachahi Lisangani Anida Madam Duge Labakasaki President APJ Abdul Kalamna, Sanga Kiba Limakonke Hibi Puel Power Plant Asi, Matam Kuina Yudraga, Karamna Handaki Iranka Manungasida Europano, Janaba Mioi, Parabra, Taudoka Aduke Matangda, Langangna, Tizen Kibake, fact finding report House the Tambio Hanapundoke. Masigi Pakombo Aina Power Minister T.S. Bisosina Hibi Power Plant Asi High Speed Diesel Oil, Low Speed Oil Amade, Finance Oil Season Aduna, Chalara Kibani Adubo, Mai Putokpadage, Tau Labana Hena Center, Sanglapana, Haukiba Chahi listening Tarani Tuitege, Jaladana Lakpani. Laibak Tibadi, Chaliba Chahi Asiki January Tangtarada, Power Plant Asidege Tau Europani, Tau Yuduna. Kantor Sabalge Luangbi Durelda Europe Padage Mioibage Huxelda Yauna Mipaiba Lakpa Yabage Akiba Labana Kudata Minister Gepota Makada Yurakiba Tau Adu Labuka Amada Taidoke Lunana Taudoka de Matanga IIT Guwahati Coast Guard Team Strategy Environment Directorate Amadi Oil Spill Combat Team Punina Chingbage Expert Team Sing Laktuna Yang Selaba Matung January Tang Taramatoi Tarani Toi Taramanga Amadi February Tang Nipan Taramari Amadi Kuntareta Isang Sample Loke Masigi Matungta OS City February Tang Kuntareta Loikiba Sample Game Matungina Ising Aduda Yau Kiba Tauge Chang Aduna Miobage Haksenda Kudung Tiningai Waidre Amoramda Tadu Aduge Maramda DCM Ama Suspend Tokre Makatana IZ Amagi Makada Tijale Adubo Taudoga Sida Hauseki Oina Jingnaba Miyosing Paba Punbadilatri Hana Pondoke Luinana Lay Makonke Hibi Fuel Power Plantake Europa Tausing Taisilaba Lopam Mapuda Pipam Toba Compensation Pigane Haina Makatana Chief Minister Nongtama Birena Minister Bisosake Mateng Pangtuna House the Thamke Mamang Sahige Megitanka Omdagi Tokiba Irangasana Marampo Iraga Mayumakai Latriba Singe Yum Sanaba Scheme for Permanent Housing Makada Imang Chamaga Kuntrama Banda Mangsong Nana Sel Oina Chata Yankai Pikre Haina Chief Minister Nongtama Birena Pondokre Loinana Atopa Imang Chamriga Humbudrani Toigi Su Chata Yankai Advanced Section Tore High Craig Wapamasi February Tang Kunipandaki Chatarakiba Assembly Ngasi Aroiba Mipange Wahang Pakom the Chief Minister na Pundokibani Wahang Pakom da Opposition the MLATS location na Hanglapa Wahangi Pakom da Chief Minister na Maka Taraduna Waruishinta Puraktriba Handaki Irang Asida Amangata Tokraba Miyoshinge Lantom Assessment Tawagi Tabau District Deputy Commissioner ke Kutang de Chatari Makogi Pipam Tokpa Sempam Singa Ado Assessment Loidaka Compensation Ge Amount Available Resource Ge Matung Ina Leptolaba Matung the Pigani Amaramda Kundrakpam Assembly Constituency Ge Oina Irangna Mayumakai Tumna Jakraba Kungang Singda Yumkea Lenga Ge Maike de Nauna Sakrabage Sakiba Laidabadi Makoishing Ado Kanakanano Haina MLA location Hanki Masigi Pakumda Chief Minister Birena Constitution Ge Heng Sabda Piba Leite Imphal Iski Oina Imung Chamaga Taramapanda Jada Yankai Avanso Oina Yum Sanaba Pitokre Adobo Personal Information Oibana Kanakanano Haibududi House the Tamlaroi Haina Pondoke Hauki Bata Pibori Tang Kunipandeke Haudunanga Solution Krabatara Nitusuba Manipur Legislative Assembly Mangasuba Mipam Ngasi Miang Vidamata Pankiba Mipam Nati Haina Imagi Mairana Penda Papongdoragli Ngasi Assembly Aroiba Numit Fauda Imagi Mairana Kuki Jogi MLA Taragi Matangda Kanabinaba Amadi Lamdam Sida House Chakleba Mai Asi Mutapinaba Tabak Paikanaba Assembly da Putoktuna
खनबियु हाइना डिमांड तांदुना लाखिबा वाफम असेंबली दा खनदबदगी इमागी मैरागी निपिसिंगना असेंबली तमना चंगसिनबा होनबदा पुलिसना थतुना चंगहंखिद्रे हिरमसिगी मतंगदा इमागी मैरागी कन्वेनर टीएस सुजाताना फोंदोकिबदा असेंबली फमतिंग होना लमदमसिदा थोलेबा वाथोगसगे वारेशन पुरंगनबा लेंगांगना वाथोकसिबो थोलिबसंगे मथकता थबक लोखटपिदुना तंगतु लैताब लमदांबा अमोहना ओहेनबा होनबियु अमदि मणिपुरबु मचेत तानबा होनरिबा कुकी जो एमएलए तारा के मथकता प्रिविलेज एंड इथिक्स कमिटी मिफम पांगथोक्तुना मखोइगी मथकता लोखफम थोकपा एक्शन लोखपियु हाइना लाउदुना लाकपने अदुबु पुथोकपगी ममी उरक्तबदगी असेंबली दा वाकनबा होनबदा थिंगजनबिरे मरम असना फमलिबा असेंबली मिफम असे मियांबु नुंगसिदुना फम्बा मिफम अमा ओइद्रे लेंगा की तंगाई फदबा बजेट पुथोक्तबा यादबगी मिफम अमनी मसे यामना पेंदे हानसु टीएस सुजाताना फोंदोरगले क्लास 10 अमदी 12 के एग्जाम दा रामबा पाम्बे सिसना बथिंगना बिल अमा असेंबली पास तोखिबा अदुबो देसामना मधु की धमक नुंगाइबा फोंदोपकलोइना बिल असे एक ओइना अथुबदा ओहेनबा होनबदा मणिपुर के गवर्नर एसेंट पीबीओ हाइना गवर्नर की पुनिंग सिंगसिलगले हिरमसगे मतंग दंगसे क्वाकेटन दा लैबा देसाम हेड ऑफिस ता पांगथोपा पौगी मिफमा अमदा देसाम के प्रेसिडेंट एम सोमरजना हाई हाउखिबा चही क्या के ममंदगे डेमोक्रेटिक स्टूडेंट अलायंस ऑफ मणिपुर देसामना लैंगाका मरी लेनबा डिपार्टमेंट सिंगदा लमदम सिदा पेनल लॉ अमा सेंबिनबा तकसिनना लाखिबा अदु लैंगांगना लुमना लोबिदुना पेनल लॉ लेहनबा हाउखिबा दिसंबर के तांका मरी लिसंगनी कुलुमदोइदा फंकिबा कैबिनेट मिफमना स्टेट असिगे ओइना क्लास 10 अमदी 12 एग्जाम दा रामबा पाम्बई सिजनबा तिंगनबा पेनल लॉ अमा सनबा वारेबा लौख्रबा मतुंग ngarang मार्च के तांग मरी लिसंगनी कुनमरीदा तारानिथुई सुबा मणिपुर लेजिस्लेटिव असेंबली के सेशन मंगागे मरीनी सुबा नुमिता तोंगा तोंगाबा बिल संग पास तौबदा The Manipur Prevention of Malpractices and ISSLC and ISHE Bill 2024 passed Torapada Mahiroi Lup Asina August House Asage member Kudimak Maruena Education Minister Bo Tagapondo E. Mana Makataraduna High Lengag Asana College Pagaran Shim Mission to Hyper Collegiate Education to Paganaba Toranga Ama Toriba Assissul Lup Asina Taramna OE National Education Policy 2020 State Asina Sanaba Hokre Policy Asike Matungi Inna Hana Tamlamdaba course kaya Hapsilapa Asi Ababa Kongtang Amani Adubo course Sinka Asige Matik Saba Ozasing Ningtina Laitaba Asina Kudong Sadaba Kaya Mayunari मरम असना लुप असना मतम क्या की ममांगदगे लैंगाक्ता अमदी मरी लेनबा डिपार्टमेंटा कॉलेज ओजा सिंगी रेशनलाइजेशन तौबिदुना कॉलेजिएट एजुकेशन सु हेना फगनबा थबक पाइखक पिनबा हाइदुना लाकबा असिसु थबकता ओंथो पिनबा अपील तौसरी लोइनाना एनएपी 2022 की मतुंग इना प्री स्कूल क्लास 5 फाउबा ममालोंदा मही तंबीबा हौगदबने हाइबा वफम असे थबकता ओंथो पिदुना मरी लेनबा सिंगे पुनिंग जंक्शन जरी हाइखे examination की रिफॉर्म अमा तौननबा होनरइबा तौरिबा सिगी लोइनना कॉलेज एजुकेशन सु ऑब्जेक्ट चलिबा examination की मोंग सिनतबा ओन अतोपा examination की रिफॉर्म अमा तौननबा अकोई थबकना आंदगी पाइखतुना लाली मसिदा हेना कोई मींग संगगनी हाइबो वफुन सिनुसु मसिगी मीडिया लाफेरि सिंगी कुथांगदा कोई काइखनुजे एजुकेशन मिनिस्टर अगर मरी लेनबा डिपार्टमेंट अमरी लेबा मियांग वफुनदा थमजरी अरो हौकी बसही लिसिंगनी कुलुमदोई के मेगे तांका अहुमदगे हौदुना थोरकलेबा लाना असना मरमबो ओरगा रैली कैंप ता लैरिबा अमदे लाना मरम ओरगा चाही असगे क्लास 10 ता अमदे 12 एग्जाम थाबा फंगलरोय खलंबा महिरोय मरफुतरा तरोक कुंद्रापम केंद्र के एमएलएटीएस लोकेशन के मियांग मखादा हांगबा सेकेंडरी स्पेशल रेजिडेंशियल कोचिंग क्लास ना माय पांगना एग्जाम थान ख्रे हौकी जनवरी के तांका अहुमदगे क्लास 10 ता अमसों
12 Parents Committee Sakolmangka Higher Secondary School na Sinduna Sakolmangka Higher Secondary School da Chatharagliba Coaching ngasi lotion kray coaching lotion kibana Mamanaba Singna Mayum da Hanakrabasu Super Mainadage housing na Kurkolge Relicam da Lady B Mahiroi Amana exam Loide Haiduna Harauna boarding dege Torakpada Yumda Yobangam dana Relicam ta Jakane Kanbada Kangbangam de Haina Pondorake Saizang dege Mahiroi Amana Lana Marambo Iraka Coaching Sapa Ngamdana Lerapado Kondrapam Kendrige MLATS Lokeshoke Miang Makada Hangba Coaching Center Asida Lakpadagi Awatpa Lairamba Punamag Menkat Pangamle Haiki Wakong dagi Mahiroi Amana Coaching Manungda Kameng Lokta Numit Marine Leptana Nongmai Kamnarakpada Yunda Ladiba Sankaram Natarongane Kanbada Larik Pabia Kide Lana Asana Awabakya Pohle Haiki Rawi,我早进了这份人逗比，被这怕不是胖的，你看，我早进那么点帮你的呢，这是他们也买出发给，甚至么个他们落给，也唔爱他给我早进那样，不是能混得比。Central Agriculture University Imphal amadi National Commission for Protection of Child Rights New Delhi ga khusam naduna thasigi tang mari deke hauduna ngasi pawa satharkiba resident convention thauram ngasi erosion bada leba College of Agriculture Imphal kaudalotion krai lotion bage tharampa aduga mari lenana College of Agriculture ge Department of Entomology ge Head of Department Saronam Haiderna Hai India da COVID-19 amarampo oiduna apaba chinjak chabage khudong saba phangdabana haksangi immune system sontarak pasengka ado menkhanaba millets na semba chinjak saduna haksang phana thamnaba honabada India ge Prime Minister Narendra Modi na lokhalakpa khongthangka amage manung channa resident convention asi pangtopani Convention asida tonga tonga ba stall taratarok hangduna miamda mekhal makha kya gi pothok sing puthok tuna phangale haina su phongdoke बाद एक इंस्टीट्यूट है जिसने भारत लेवल पे हमारे इंस्टीट्यूट को हमारे सेंट्रल एग्रीकल्चर यूनिवर्सिटी को बेस्ट इंस्टीट्यूशन फिल्म अवार्ड दिया है उस दैट लैंड के लिए Nakala Muramda Convention aduda sarugya kiba College of Food Technology ge den Professor NC Iboyamana phondorakpada Manipurda phangba pothok kaya bakery da pusinduna makhal makha kaya ge pothok tuna miamda phangana ba college asige mahiroi singna kana khona duna lakri College asida mahitamba lakleba mahiroi singka amadi mahitamba loikraba mahiroi singbo makoina mahitamba loiraba matung India ge apawba entrepreneur amamamba oinaba honaba haibase college asige pandamne haiki employ the people. So our college not only teaching the student, we are doing this training to the local entrepreneurs. Recently we have given the training around 41 entrepreneurs and most of the here in the exhibition also. Because they have taken their knowledge from us, we have given supporting day to days. We are supporting and they have become a Ziribam District ki Babu Paradaleba Ziribam Municipal Council ke Auditorium Hall da the Manipur Cooperative Bank Limited MSCB Amadi the Manipur State Livelihood Mission MSRLM Anina Kusam Naraga the distribution of launch section letter to 25 salary group Haiba Taroma Pantokre Taroma Asida Ziribam District Deputy Commissioner Krishna Kumar IAS MSCB Limited Jiripam Bronski Manager Ayapam Thoiba Jiripam District Superintendent of Police A. Ghanesham Sarma IPS Jiripam Municipal Council के Executive Officer Morangtham Surjit Singh Amadi MSR LM Jiripam की the MM in charge Thongbam Lenonna Mathangsina Chief Guest President Amadi Guest of Honor Oina Daista Panke Chief Guest Oikiba Jiripam की DC Krishna Kumar IAS na haikibada ngasi Salham Group ta piriba Sampam Singh asi pasana Season aduna hena chakhanaba honasi aduga official singna su lamsing biduna hena phaba tungkoina hingnaba hona haninge haike makatana haike bada Salham Group
Self group ta piriba sempam singa se phasana sijana duna hena chakhona ba honasi aduga opinion singna sulamjing biduna hena phaba tungkoina hingna ba hona haninge haiki makata na haiki bada self group haibasi like minded to oiba miyo singna semba adugumba chakhona ba hona ba group amane haina wapam kya supongdoki Thauram Prasad ke बाद मणिपुर स्टेट कोऑपरेटिव बैंक लिमिटेड MSCB लिमिटेड जिरीबाम ब्रांच के ब्रांच मैनेजर अयकपम थोइबना हाई MSCB लिमिटेड जिरीबाम ब्रांच अमदे द मणिपुर स्टेट लाइवलीहुड मिशन MSRLM अनिना खुसम नरगा ngarang phawbada self help group ta lupa lakh kunthra mari lising marfu pikre aduga ngasi self help group kunmanga da lupa lakh kunthra taret lising yankhai ke sanctioned letter ziribam gi DC SP yoba mipam amada khuchna kre haina phung thangta gi matang da nomagi oiba workshop ama ngasi United Manipur Organization umo damai Bangladesh amade apanma Manipur huyel lamlong Lalon Loop AMHLL Impulse Sinduna Pangthokre. Taramaduda Apunba Lublenge Sintapa Homna Thangtage Haudak Lond Kanglon Singh Maramda Kananainabage Kanglon Singh Utke Manipuri Salpakala Academy Damai Bangladesh ke Holda Pangthoki Batharambaduda by Chairman Upajuri District Malvi Bazar Bangladesh Anubam Ranjita Sarmana Thoiba Mitungland Umo Bangladesh ke President Aibam Ranjina Tharamapu Oibagaloinana Retail Primary Teacher Bangladesh Kadrimeyom Chandrajit Amadi AMHLL ke Secretary Organization Okram Wangamba Maitei Anina Guest of Honor Sing Oina Sarugaki Samagra Siksha Elementary State Implementation Society Amari District Project Office JETIO Chandenda Punachandana District Level FLN TLM Foundation Literacy and Numeracy Teaching Learning Materials Mela Ama DC Sandingi Office Complex the Leba Multipurpose Holder Ngasipang Tokre JETIO Chandingi Makada Leba Skunsingna Saruya Kiba Mela Aduda Samagra Siksha Chandengi District Project Officials Oriba JETIO Chanden Yimnamba Hamchandrana Haikibada Primary Amadi Pre-Primary Level Ge Angang Singna Lai Tama Matamda Araba Makhangi Maungda Nungaina Kanganaba Melani Haiki Tharamda Deputy Inspector of School Chanden L Priyokumar AI L Moses AI HB Staran Yauna JETIO Chandeng Makadaleba Maroiba Step Kasu Saruyaki. Tharamda DPO KH Laxmant Amade L Razuna Resource Person Oina Wanganki. Samagra Siksha Manipur Makoina Joint Education Office District Project Officer Samagra Siksha Chandenga Khusamna Pangthok Sebe Chaliba Sahi Asida Pangthokadariba Taranipan Suba Lok Sabha Mikhangi Damata Sem Saribisingi Matangda Chanden Jalage Oina DC Chanden Mayanglama Raskumarna District Level Officer Amadi Maru Eba Department Singi Makok Tongba Officer Chingi Mipam Amadi Political Party Singi Mipam DC Chanenge Conference Holder Ngasipang Thokre Mipam Maduda DC Mayanglama Raskumana Pondo Kibada Lakadariba Taranipan Suba Lok Sabha Mikala Asida Outer Manipur Parliamentary Constituency Sikidaba Jila Asigida Free and Fair Oina Pangthong Nabagi Damalta Ladiba Jila Asigi Department Chingi Makotongba Officer Singna Mapung Pana Mateng Pangnanabo from Sing Pondoki Raskumana Makatarduna Haikibada Hosing Manipura Tolibi Irangasina Maramoiduna Tongana Hangliba Relic Camps in the Lanzanaratuna Ladiba Muishina Masagi Kunsingda Handuna bought Tadabagi Kudung Saba Panglarida Wedabadi DC Office Chandel ARO Amati
SDO office da hana aibe cherol ama hana pishin biu loinana aibe cheron pisalapa voter singe oina manangna pa polling station singda rally camp singda leriba mioi singe da makta tongana vote hadaba yahana ba sem sabage thabak su pakhana ba honari haike Rajkumar Makataraduna Haikibada Jila Asagi Oina Taranipan Soba Lok Sabha Mikhangi Damak Nupishin Kaktana Mathok Toba polling station kun Hangana Basem Sari Mikana Sigi Oina Central Paramilitary Company Taramathu Shijanarabaya Hana Pondo K Nasigi political party Sanga Unaba Duda Jila Asagi Oina BJP Amadi NPF Ki Mihir Singh Saruyaki Manipur tholiba irang asida lansan naraktuna Bisnupur district ke tonganba rally camp singda changjapam lautuna leidiba internally displaced person singbu masamau phana nada yektana leinaba lunana leinanaba wakalon sing sandonaba amadi akhanaba tharang sing paikhanaba pandamda Indian Red Cross Society IRCS Manipur State Branch amadi IRCS Bisnupur District Branch na District Administration Bisnupur ke Miyang Makhada Lairiba Public Health Engineering Department Chief Medical Officer Bisnupur ke Mihir Singh Yauna Khananenaba Mipam Ama DC Bisnupur ke Conference Hall danga se pangthokre Taramdada IRCS Manipur State Branch ke Chairman Narendra Ningomba General Secretary Athopam Nabachandra Program Technical Lead Karisma Sharma CM Bisnupur Dr. L. Raichandra Rally Camp ke District Nodal Officer Dr. M. Johnson IRCS Bisnupur District Branch ke Chairman Dr. Wahimbam Gulapi Secretary Dr. S. Rament Amadi Adai Volunteer Singh IRCS Imphal East District ke Joint Secretary Su Sarugaki Tharumdada Sarugaki ba Volunteer Singh na Hand Wash Water and Sanitation Solid Waste Management ge Matangda Rally Camp Singh Chatana PHED Amadi CMO Office ka Puna Paikhatpa Yaba Thabak Singh Su Kumna Khanaki Amadi Action Plan Su Semke Hausi Kuki Narco Terrorist Singna Landaraktuna Ngamkhaida Singnarakpadagi Lamdamasida Kangkhong Chahinduna Mikau Mirakona Thalaba Lebaka Ama Uhelakliba Asibo Ngangnanabagidamagta Hangduna Leiba Nongpok Pana Tengol Lakpa Loishange Manungchana Leiba Sabungko Kunoda University Friendship Organization Maitai La Loishingna Pand Ngaktuna Leiba Asida Yening YouTube channel Chana Thana Bapulam Sang Mateng Pangkrai Pangbiramba Sigidamba University Friendship Organization Central Committee Haipoki Maike Dege Thagapa Pondoro Pagalonana Ikai Kamnaba Ulakle Lamdam Masida Bank Amadi Lanage Microfinance Dege Santanka Lauthaduna Loan Laloni itik tauriba miyosing loan ge sampam singanaba honabada awaba mayonare haina welfare of the small business enterprises ke founder amadi pauna fotke proprietor su oidiba paunam settle jena phondokre ngasi Manipur Press Club ta pangthokiba paugi mipamba amada mipamba ase wafam ase phondoladuna settle jena hai Manipurda mamang sahige megitang ka omdagi thogliba thodo watok kaya asina bank amade private microfinancing dagi mathoida sentang lauraga lalon itik thoriba musing lamdam asage semilona phibamba solakpana loan ge sempam singana ba hona bada kokta khod hamnare haike mamang da so corona ge laichana awaba kaya Kanglingai Charaga Asida, Hokiba Sahigi Megitanga, Ahumdage, Togliba Irang Asina, Laloli itik Tobada, Tadakiba, Sempump, Hamgalaktaba Asina, Puthakibagi Pibam the lady, Irang Asina, Lamdam Asida, Semilonda, Teting Nangale, Haibasi, Mepung Kudimangna, Kangaraba Wapamne, Adobo Palibalengak Asina, Longe Santanka Lauriba, Muishingi, Kanbidana, Longe Sempump, Karam Maikai. Kopiduna Lonta Singapaki Matamba Sangdonaba Amadi Hirama Sige Matanga Kupna Tizen Handuna
बैंक के खुथांगदा हिंगबगी लंबी थिजरबा क्यागी अबाव कोहन बिनबा मरी लेनब संगे मफमदा अपील तौरगले सी लेरकमदुना अखोइना बाबुंग दपुना लोन Laitan Popi amadi Dulai Thabida State Force Matik Sana Lady Lanjanaklaba Matung Rally Camp Matam Sangna Lairapa Maramna Pendaba Kya Lairakpadagi Haidaba Wapampa Haikibani Haina Eco Yengkumand Dulai Thabi Laitan Popi Myron Part Amadi Sadulampaki Lanjanarakiba Singe Apex Committee of Victims Balanjagi Villagers Singe Mike Degi Sangdoragli Apex Committee Asina Hokiba Marski Tanka Omda Leitan Popi Dulai Thabida State Force Thambidre Haina Chaziwa Pre Fabricated Temporary Homda Pangthopa Paugi Mipampa Amada Media da Pongto Kibadu Rally Camp da Sangna Leirakpada Pendabakya Leirakpadaki Haigadaba Wapamna Haikidraga Haidudeba Wapamna Haidu Kibani Laitan Popi amadi Dulai Thabida State Force Matik Channel Lady Haina Apex Committee Asage Convener Koichampa Sadat Maitena Sangdoragli Katana Javada Yam Tubada Winam Kendri Paja Punamaki Mapamda Koina Kurum Javaga Loinana MLA Makha MLA Saitaki Iri Patabagasi Yam Tuba Matamda Haunanabi the same Sabakudimak Lore Soidan Haujaragani Haibaki Oinam Prajapuna Mapamda Kangan Jari Noluxabagan Kangan Oinam Kolgi Semdana Ladypa Lambi Asi Ahanbada Oinam Bazar Dekina Irom Pauba Ama Anishuba Gida Oinam Lamlong Dekina Oinamba Awang Leka Getongba Paugi Lambi Asi Kendra Asake MLA Ainalini Debina Work Program da Haptana Tender Process Loidana Tabaka Asi Haunanaba Sem Saba Kudimak Loidabane Haina Oinam Diplomat Committee Vice President Waikom Konzo Singana Pomising the Pondoragli Wapoma Singasi Oinam Diplomat Committee na Sintuna Oinam the Pang Togiba Paugi Mipampa Amada Waikom Konzona Makatana Pondo Kibada Haidiba Lambi Asi Black Topping Taunaba Process Loina Loidabane Adubu Jaljibant Mission Ge Water Pipe Crossing Ge Tabak Loidabana Marampo Erga Lambi Sembagi Tabaka Se Karatin Taduna Laibani Adubo Haukiba Tanka Anida Department Ge Official Single Lagtuna Haidiba Tabaka Asagi Measurement Tobiduna Tabakudimaki Process Loina Loiduna Laibani Maramaduna Haidiba Paki Crossing Ase Heka Loibaka MLA Ge Miang Makada Tabaka Asi Atubada Horagani Haina Waikom Konzona Makadana Pondoragli Paugi Mipampa Aduda Oinam Diplomat Committee Ge Member Mudum Santa Oinam Ibeton Bidebi Amadi Atai Member Gasu Saruyaki Taziki Tang Marigi Ayuki Pung Nipa Makairom Tabadagi Yumdagi Tokibadagi Hansil Lakidraba Bisnupur District Manung Chanba Ningthokong Santipu 1 number 2 dagi Okram Komai Chahi Humpunitoy Apopalai Kidraba Okram Pa Ibobi Bu Pangnaba Honabada Miamna Mateng Pangbiu Haina Machanapa Johnson na media ge thongda phongdoragli ngasi Okram Khomegi yumda pangthokiba pomisanga unabada Okram Johnson na makadana phongdorakpada thasge tank marige ayukta magi baba asi imunge chanaba pochai leiba thokibani mahangna halakmandabadagi phone tawbada phone switch off laikre madugi matung Thiba Panglaktabadagi Lokta Police Station da Mesangkar report amatauki Mahaki Babana Chatkiba Lambi Adu Kongun Libada CCTV footage da Yengbada Lemataka Awanka Maika Itamna Chatkiba Tenaki Mapam Aduda Kuki Tabakul Karalai Mapamba Aduda Karigumba Chalamba Tarakati Magi Baba Adu Kudong Tiban Nanglangadra Haina Mibai Poi Maramaduna Magi Baba Pangna Batina Bahonabada Mayamna Mating Pangbi Haiki. Okabasa Hana Layan Sukra Labane, Adu Hujik Okina Chingaribadi, Adu Mafada Hegi Ogurgadi,
ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯥꯔꯤꯕ ꯂꯩꯀꯥꯏꯁꯤꯅ ꯋꯥꯔꯤꯕ ꯀ꯭ꯂꯕꯁꯤꯅ ꯋꯥꯔꯤꯕ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗꯅ ꯑꯩꯈꯣꯏꯅ ꯊꯤꯔꯛꯏꯕꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯖꯤꯜꯂꯛꯑꯦ ꯌꯥꯝꯅ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯔꯒ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯊꯨꯅ ꯐꯪꯅꯕ ꯑꯝꯇ ꯊꯤꯃꯤꯟꯅꯁꯦ ꯄꯨꯂꯞ Santipur United Club के सेक्रेटरी नोंगाइथेम कांथना फोंदोरकपदा अखोइना हेना मी पाइ जबसी अहल असिना लेमताक पांगना सखिबा तारगदे खुदोंथिबा नंगलमगत्र खले सरकारना अहल असिकी लिखुंड थिबिदुना इमंग मनुंगदा सिनबियो हाना फोंदोरखे थरमदुदा निंगथौखोंग प्रोटेक्शन कमिटी के मिहुत केयासु सरुग्याखे Maldives President Mohammad Mujuna haikibade India amasung Maldives na yanakibage matung ena March ke tang tarage matung dagide ma ke lebakta Indian lami amata leiraroi Island nation adu da leiriba aviation platforms ahumge manungda amage SARS lonaba Indian civilian timba ama Maldives da laktuna lei hairiba ase lebak anina yanakiba the line March ke tang tarage mamangdani haike President Mujuna Makatana haikibada Indian lami changa aduna atamba pijol setuna Maldives da among halaki kani haiba tonga amasandurakli masigamba tonga ase sandukloi dabani megitang tarage matung dagide uniform natraga asamba pizon da orebasu Indian troops amata Maldives da leroi masi mahanga thazana hairibani haiba wafam su phongdoke China na Maldives da free military aid Pigane haibagi yaniche ama mahaki lebaka kuyek binakrabani haire Mizoram ge Excise and Narcotics Minister Lalning Loba Marna ngasi haikibada yumthang naba Manipurda irang lebana maramoiduna drug smuggling ge thabaksang Mizoram pauraka chatharakle Chayi esige horakpadagi Mizoram Excise and Narcotics Department na drugs mayam ama phakre masige manungda heroin kg taramanga methamphetamine tablet kg marputara taruk dasmik manga amasung ganja kg chaniga kuntramari dasmik taruk yauke drug related casing da mioi lisangamaga chani taramathoi phakhe thabak ase pakada government NGO sing charging amadi miyamna mateng pangkhe Mayam asige mateng dagi drug yonba amati chabage sangso hanban ngamki nupi ama yauna drug abuse na maramoiduna mioi tara lekhidre haiba wapamso minister mana haike Hausigaro bada maroiba pau amone pizeri Numin mangani chatharakhiba taranithoi suba Manipur Legislative Assembly ge manga suba session ngasiloshan krai Salab Group kunmanga da sanction letter yantopage tharampang thokrai District level FL and TLM Foundation Literacy and Numeracy Teaching Learning Materials Mela DC Office Sandina pang thokrai Loinana Mars ke tang tara ke matung dagi Maldives ta Indian lami amata leidaro haina Maldives ke president pang thokrai Imes PAODAM ngasagide matang ngasida loijere ming tabiri besang bo omoka hana krum sare